Ngasinumida waram phongkiba tongan Manipuri siphongsing amasum thokhiba thawdo wathoksingi maruoibi I pausing Congress saraga Manipur top channel gi maikaidigi miyamda thamjagi anbada Har Ghar Tilanga campaign gi saruk ama oina CM Birena bike rally lamthakre Manipur miyam awaba phibam amada laidi haibisi lengana khangi Chief Minister Nongthoma Birena Har Ghar Tilanga campaign gi saruk ama oina hapta kangjebungdagi moirang singai lampak phawba sakadaba bike rally ngasi ayuk lamthakre Bike rally lamthabigi thoram maduda Health and Family Welfare Minister Dr. Sapam Ranjan DGP Rajiv Singha yauna Manipur lainga ki makok thongba civil amadi police officer kya thoram madu saru yaki baga loinana tuan bike rider lising ani romna rally edu saru yaki Ready lamthabaduga mari lainana CM Berena phongdukibada India gi yumthong khudimakta Bharat ki masu uhum gi phiral paihanduna aikhoi amat oibigi wakhalonda amat oina punsin gadabani haiba Bharat ki Prime Minister Narendra Modi na Har Ghar Tiranga gi thoramasi haudokmani adubo ngasi Manipur gi yamna siraba matamasida biker na kya mathulaktuna saruk yaraba asimak yamna nungai phawi loinana Manipur gi miyam awaba phibam amada laidi haibisi Manipur lenga sina khangi Miyam da haidokpa yaba amadi yadaba kyaga loinana thabak tawri Athouba matamda lamdam asida laiminariba phurup khudima makhoi gi hanagi mafamda hanjilaknaba amata oina laiminanaba lengana honari Manipur thugainaba kanagum amata honaba ngamroi Manipur lengana pampom tingna lebdi haina Chief Minister na phongdokhi Ngasigi Har Ghar Tilanga campaign gi bike rally edu saruk yaruba biker singi bike singda Bharat ki masu hungi phiral amamam thetuna rally edu lamthungpham phawbu thauki amaramda masigi matungda Chief Minister N Berena mahaki assembly constituency hangangi oina loang sangbamda leiba mahaki mayumda ACC gi marueba miyoi singmaki workers sing zila parishad ki member gram panchayat ki pradhan sing amadi members sing loinana India gi masu ohungi phiral singakhi loinana Chief Minister mahaki assembly constituency gi yumthong khudingna su India gi masu ohungi phiral singkhanaba pauktak pikhi atop pawmana sakhang daba khulai paibisuna sabungko khunjauda khulngakpa ama nungmaina kaptuna sokalamle miyoi ani na phaduna puraga phuruga thadoklamle Ngasi nungtil pung taragani thoirom taba matamna Imphal East District ki Yengang Pokpi Police Station ki manungsana sabungko khunjaudu khulngakpa naha ama sakhangdaba alto car ama tongtuna lakpa miyoi marina phaduna puna ba honabada khulngakpa ama makhongna nungmaina kapsilamlaga hondoklamre miyoi anina phaduna pukhraba matungda phuraba matungda thadoklamne haidi press na phangwa pawgi matungina sakhangdaba singna nungmaina kaptuna sogalamlaba naha adugi maming Saikhom Robinson Allies Abika Sekuntraga Mari Apokwi Ming Saikhom Rajan Kawi Sabung Kok Tagini Ngasinung Thul Masagi Mayumdagi Gypsy ama Thauduna Sabung Kok Khunjau Khongnang Makhong Tamna Mamanaba Aniga Loinana Thaba ama Satnaba Thulaki Sabung Kok Khunjau Khongnang Makhongda Mamanaba Ani edu Ngaidunu Lemki Makhoi uhum Gypsy Gari edu Tongduna Satnaba Honari Ngaida Alto car Tongduna Lakpa Miyoi Mari gi Manungda Khulai Paiba Miyoi uhum kum tharaklaga makhoi uhum phaduna puna bonakhi maduna nakal ani makta ungkhatnaba tholakpadagi khulai paiba sakangdaba singaduna Saikhom Robinson gi oi thangma phaigal da nongmai maru ama kapsinduna sonki masigi matungda Robinson ama pamaduga thangna laidiba yung kharara sensilakpadagi phaba ngamhokide Robinson ga puna thabak satminagadaba sakangdaba khulai paibisina phaduna pukibana ha ani adudi kaksingdagi Kennedy amadi sabungko khunaudagi Hoirongbam Samandi Kawi, Makhoi Loinamak Sabungko Kuno Amadi Kunjau Kulungaki Tabak Dauduna Labani. Kunja Sindagi Pamo Paugi Matunginadi, Nongmaina Panduna Soklaba Robinson Ahanbada, Saumbung Primary Health Center the Pukatuna Layanki, Masigi Matunda, Pivam Kara Lushilakwadagi, Hauzik Zenims Hospital Pukatuna Layang Bigi Tabak Satari Hadi. Paushin Hai, Sakang Davakulai Pibisina, Paduna Pukrava, Saikom Robinson Gi Mamana Kulungak Panaha Aniedu, Sakang Davasingaduna. Nungoi tana puraba matungda phu sairaba matungda nungoi gi mafam amada thadokhlambadagi Yengpokpi police na rescue tawduna purakre thawdo asida siena bukulai paiba miyoi naha ani maming matha police na khangmadagi phanaba salubada yum thong londuna leiramle hari atopa paawna Manipur na India ri ningtamba nongmahali Jaisandra Loi Sandokpo British ki makutagi Kanglaipak Manipur ningtamba phangkiba numit asi August taragamari English ngamag samapanga nifugotarini aduga India na August taragamanga English ngamag samapanga nifugotar oi
मरम अदुना मणिपुर इंडिया की निंगतंबा नोंग महाली है हुमद्राग तरे सुब मणिपुर की निंखातंबा नुमित थौरम ग मरी लेना यूनाइटेड कमिटी मणिपुर की प्रेसिडेंट जायचंद्र कोंथौजमना फोंदोखरे लमफेल सना कैथेल लेब यूनाइटेड कमिटी की ऑफिस तंगसी अयुक पुंग तरामथुई ताब मतमदा लाइनिंग लाइसोन ग लोइनना पांगथोखिबा थौरम अदुदा यूसीएम की प्रेसिडेंट जायचंद्र कोंथौजमना मखाताना फोंदोखिबदी खा नोंपोक एशिया की मनुंग मनिंग तंबा निंगथौ पानबा लेबा अमा ओइना सही लिसिंग मंगा की पुआरी लेबा अमा ओइरमी कंगलैपाक मणिपुर तंक अनिरक मिखा पोनबा लेबा ओइखिबा अहानबदा अवा लेबा की मखार सही त्रेट खुंताखिबा इंग्लिशिंग अमग सनिपान ग मौद्राग मथोय इंग्लिशिंग अमग सनिपान ग कुन ग तरुक फावबा बर्मा की मखादा लेखि मरेबाक नुंसिब निंगथौ गंभीर सिंगा की लुसिंग मखार ब्रिटिश की मतेंग लौरगा निंगथि तुरेल फावबा तंथोक्तुना लेबा की निंग तंबा अमु हंजिलखि इंग्लिशिंग अमग सनिपान ग मौद्राग मथोय की मार्च कुंथ्राग मथोय एंग्लो मणिपुर वार लाउथोखि मखा ताबद अप्रैल कुन ग त्रेट फावबा अकनबा लान सोकनरमलगा मणिपुर कंगलेपाक ब्रिटिश की मखुत्ता माइतिखि लोइनना सही यांखै ग तरुक ब्रिटिश की मिखा पोनखि हाइरिब अप्रैल कुन ग त्रेट असिबु ngasi दाग डे हाइना थरम पांगथोखलि मलेम की अनि सुब लानजाव लोइरबा मतुंग मलेम की ओइना लोइलम थंबा थादुकनाबदगी ब्रिटिश ना इंडिया थादोकपग लोइना कंगलेपाक मणिपुर से इंग्लिश अमग समापन ग निफुग तरेट अगस्त तराग मरी की अहिंग नोंग्याइदा निंगतंबा अमु हंजिनखि थौना फब मतमदुगी लयोइख्रबा अथौबसिंगना थवाइना खुसिनदुना येकनबसिंग लानथेंगनदुना अरोइबा यहिबतानदुना लेबाकी मनिंगतंबा ngaklamबदु ngasiगी मिरोलना कौफम थोक्ते मखोइगी खुंगुल लिफम थुई ब्रिटिशना मनिंगतंबा पिरंबा नुमितेगी कंगलै मियामना हराउतियामना उतुना नुमित ओम सुपना मई थादुना नुंगाइबा फोंदोखि ब्रिटिश की पॉलिटिकल एजेंट मिस्टर जीपी स्टेवर्टना निंगथौबुदा चंद्रबु मागी रेसिडेंस अगस्त तरागा मरी इंग्लिश अमग समापन ग निफुग तरेट की अहिंग नोंग्याइदा लेबाकी थौदा सिनरम लगे लाकपिना बाइजकी निंगथौना मागी प्राइवेट सेक्रेटरी सनासम गौरहरी सिंगा लोइनना चलमी अहिंग नोंग्याइ हेक संगलकपगा मिस्टर स्टेवर्टना लेबलकपा मिकुप अदुदगी ब्रिटिश कॉलोनियल पावर पुंब थादोक्तुना लेबाकी थौदा पुंब निंगथौदा सिन्नरे हाइबगा लोइ हाइरगा निंगथौबु खुद सोकनरगा काइनखि असुमना कंगलेपाक मणिपुर बु अमुहना निंगतंबा हंजिनखि मांगना मखातना हाइ मणिपुर से इंडिया रा पुनसिनखिबसि इंग्लिश अमग समापन ग निफुग मापन ओइ नुमित असिबु ngasi मियामना निंगदोल पोमलगा लैदि यूसीएम की वखलोंदी अपुनब सक्तम कैहंदना ngaksenदुना थंबा लोइनना इपा इपुना थंबीरंबा तांगलबा लनसिंग अखोइना इसा इशुदा सिनरंबना अखोइगी इथौनी हौजिक थोकलिबु लानसिसु मणिपुरदा मितोमना खुलिंगबा लेबाक सेमगे हाइबनि मणिपुरबु मचे ताना थुवाइनबा सिनबा थक्सिनि मसिबु माइथिबा पीगे हाइरबदि अखोइ अमत ओइना पुनसिनदुना येकनबसिंगबु माइथिबा पीसि हाइखि अतोपा पावमना मणिपुर लैंगा की मवोंग असि येंगलुरगदि मियाम ममांगदा मियाम की मिहुतनी हाइना सक्ताकपा फावबा इकाइरि रंजित सामग कुंथ्रागुमदोइ सुबा पेट्रियट डे की थरम निंगोमबम आइडल्स क्लब निंगोमबम थौबाल नसिनदुना थौबाल निंगथौ लाइनिंगथौ लाइरेंबिगी सांगलेना पांगथोखरे पेट्रियट डे गमदी लेदना पांगथोखिबा स्टेट लेवल पेट्रियट सॉन्ग कंपटीशन की थरम अदुदा कांग्रेस की एमएलए के रंजीना अथोइबा मिथुंगलेन ओइना सरुक याखि अथोइबा मिथुंगलेन की वारोल पीरदुना एमएलए के रंजीना फोंदोखिबदि ngasi paliba lenga asigi mawong asi yengluragadi miyam mamangda miyamgi mihutni haina saktakpa phawbi kairi MLA humfu leibada opposition MLA manga khak oirubana khud prok thektuna khangle constitution piribi state asigi power asi ningthina sisinarabadi ngasi thokliba kangluk irang asi nganna lusinba yaramani manipur lenga ki lusingba oiriba minister masa unified command की फम मसादी की मुंबी खरे हाइने assembly floor दा हाइख्रबनीना इरमदम मसिबु कन्बीनब पावर मणिपुर लेंगाक्ते लैत्रे हाइने लौ यारे मदु ओइरबदि इंडिया पुनमकी मपु ओइरिबा प्राइम मिनिस्टर बु उनदुना सथरिबा लानसिगी वॉरवेशन अमा पुरकनाबा होनसी हाइना opposition ना assembly दा पुखतखिबा वाफमबु कारिगिदमक्ते यानिंगदबनो हाइकी माना मखाताना फोंदोखिबदा टेम्पल ऑफ डेमोक्रेसी हारिबा assembly दा लेवाकी ओइबा अवा अनागी वाफम खन्ना याद्रबनीना असेंबली सरुक यारोबगी वानथुक लेत्रे हाइदुना opposition party ना walk out तौखिबनी हाइबु वाफम फोंदोखि थौरमदुरा निंगोमबम बाबुसिंगा सेलुंगबा थौबाल निंगथौ लाइनिंगथौ लाइडेमबिना थौरमा पुअदुगा सुरेश कुमार औख्रम MLA खंगाबोक एसिना अखनबा मिथुंगलेन ओइना सरुक याखि थौरमदुरा लेबाक निंगबि इसै संगदमनबदा मकोक मथंग ताख्रबसिंगदा सेल याउना मना खुसिनदुना पुनिंग थौखि
Atop paw mana Colin Consalves ki wafam yaning da phongdok tuna advocate sing wokat mi pham satakre New Delhi da leiba Constitution Club ta pangthokiba International Women's Day 2020 ki thoramda Senior Advocate Colin Consalvation pi khiba ma ki warol Manipur gi irang amasum High Court of Manipur gi matangda Fazadaba wafam phongdokibadu All Manipur Bar Association Ambana yaning da phongdorakli Hiramasi gi matana ngasi Ambana sinduna Oripok Serap Court wakat mi pham sataduna khongjang singki khongjang aduga mari lainana Senior Advocate Colin Consalvation Mathaki Mahaki Warol Manipur gi irang sida lan uduna communal harmony thugainaba masa am ohen kibatanatana High Court of Manipur bu ikai khumnadaba mong kudki Makatana Senior Advocate asina Manipur gi irang sida hena maisak hapkadaba wafam phongdokpiganu haina ambagi maikedi gi phongdokhi Atopa paomana Kabui Furuk ki Firep Kabuina Lepsagadabani Masida third party na haipa sapam thokte Kabui Union Manipur Sai lisingani henbegi Manipur Puarida Kabui Furubasi Naga Oirakhite Moirang Kangairulgi Kabui Tomba Kabui Salang Mai Matamdugi Kabui Sing Naga Oirakhite British laklaba matungda makoigi divide and rule da mapung fanaba yellomi kayabu nagani kabuini haina khang hai saduna lairik masa khara phonglamadugi reference lawduna asumbani haijunba yaru haina Kabui Union Manipur gi Vice President K Rajena Kabuina Presta thok sirol aman haidi sirol sina hai Bharat pullaba matungda English ngamaga samapan ga yankhai digi hauna Kabui Purubasi schedule tribe list ki entry number 8 sandun haujuk phawbu laidi Manipur khundariba community list ta kasanaga natana atopa community amata nagani haina panbusu laiti adubu Kabui ipa ipu gi lining saliba malem gi religion gi platform da mafam ama kalliba masagi customary ga na hingliba furup amani masida Kabui bu America ni Germany Kokini nagani haina haijilaglaga Kabui bu maring marang hanba makhata na miyoi kanglu amatana khotnaroidabani hari sirolosin hai Rongmai Haiba Purubasi Ministry of Law and Justice Legislative Department New Delhi 9 January 2012 Pokso 1933 Sakagi matungina Kabui Inpui Rongmai Haina Tungana Lekre Rongmai People's Charter Declaration on 9 January 2018 Tamenglongi Declaration number Amada reform and declare that the identity of our peoples as enshrined in the Constitution Scheduled Tribe List of India is Rongmai. No nomenclature other than the Rongmai shall be used. Haina sufongdokre. Masida makhatana yellow mi purupni haijaba organizer asigi convener asung paumay speaker Yazing BCC na Kawiga Rongmai ga amatani haina sengdokpada amuksu pallibasigi kana bakarino makhatana Indian Constitution na piriba right asigi mayukta lanai miyoi organization singna amukhana thabak toroklabadi ngakpi bangamloi All India Radio Imphal gi Kabui program Rongmai gi program ni haina haikiba thengnarabra Manipur gi apunba saktam thugaina ba honarakpada Kabui singna Kabui bu victim ohenana ba sinbigano Kabui Purupu Hingana Honavada Iramda Masida Yellow Ingaidigi Laminaraglava Yellow Purup Singamadi Levaki Damakta Katopiriba Civil Society Organization Singamating Pangwina Kabu Union Gimakedi Hijarakli Atopa Paumana Mipung Kudimaki Tamoida Levakna Mangthabiki Wakalon Sengadabani Governor Mipung Kudimaki Tamoida Levakna Mangthabiki Wakalon Sengadabani Haina Manipurgi Governor Laxman Pradas Arsarina Fongokre Wapamasingasi Indian Institute of Information Technology IIIT Mantri Pukhi ki Boys Hostel amadi Dining Hall Sangabigi Thoramna Saruk Yaraduna Governor na Fongdokibani Thoramadu IIIT Senapati Manipur gi Board of Government gi Chairperson Dr. Sokhi Auran amadi IIIT Manipur gi Director Krishna Baskarana Singbana Marueva Mithunglen Sing oina Sargyaki Thouramaduga Mari Lainana Manipur gi Governor na IIIT Mantri Pukhi gi campus ta usara amasu thaki loinanga sigi sangariba boys hostel amadi dining hall gi phibam yengsinki IIIT Mantri Pukhi gi auditorium da pangthokpa thoram da Governor na lamlamdagi lakwa institute asigi mahiroi singi pukning wakal thawgoladuna hai Punshida karigum mai pakpa ma purakna ba honabada matamda isagi yum thadok haibisi punshi rolni masida mahiroi singna pungning wakal siena hotna basang yaki
loisilakpoina paujal pausidige topa paumana Athouba singi numitta Sanaroi singi laishang oiriba khuman lampak Mangthoklamba sing action lauragani Gobidas Dr. R.K. Lenin L. Surjakanta M. Ratan Kumar yauna rock concert senaba punamak numit mangani gi manungda sangjarakadabani KCPMC Apunbagi saktam amadi ngamkhai ngaknaba honabada thauna lairaba ipaipu singi senglaba ningsing tharam oina state asigi mipum khudimangna Athouba singi numit haina pangthoktuna makhogi mafamda ikai khumnaba utpaga loinana makhogi khudung injanaba thauniba numitta Sanaroi singi laishang oiriba khuman lampak pu authority gi ayaba yaudana Mangthoklamba senaba singi mathakta Manipur lengana sabsaba action lokhalagani haina Youth Affairs and Sport Minister Gobidas 1000 pendaba phongdokre Hargar Telangana ki thoramamada saruk yakhiba Minister Gobidas 1000 na thawang adubu pendaba phongdoktuna Manipur bu masak takpar asabu thaudang lauduna lakliba sports art and culture gi maruiba laishang oiriba khuman lampak ki ground hipaipu singi ningsing thoram numita mangtokpa haibis khwaidigi hena lebak thibani Youth Affairs and Sport Kamari lainaba authority amadi DC gi ayaba amati yaudana Athouba singda katchaba haiba mingthonba All Manipur Football Association Amphana sinduna pangtokiba thauramaduna marebak maramdambu nungsijaba lamdam asigi miyam ngamkhai leitana pendaba phongdorakliba sida department asigi miwe ama oina yamna nuaiti mara leibu khutimaki matak FIR panduna ain gi matungina lokhatpham tok action khudimuk lokhatkeni haina phongtoki nakalamoromda Youth Affairs and Sport ki Director T. Fulen Maitin Thokiba Thaudu Oduga Mari Lainana Impal Police Station FIR Panduna Sabsab Action Lokanaba Ayib Sirol Pisinfe Athouba singi numin asida Mari Lainaba DC Mari Director Digi Mangzolana Ayaba Mata Laudana All Manipur Football Association Sinduna Athouba singda katchaba haina mingthonba rock concert ama sinkiba asina haujik lairiba tangdu loitadraba matam asida miyamda akaiba thonkiba adugi damakta makhogi mathakta sabsabe action lokhanaba taksinki loinana maram zadana miyamda noise pollution thonkibagi damakta su Manipur Pollution Control Board ki maikhaidigi action lokhanaba khangan khre haina director T Foreign Maitain Imphal Police Station thakiba case aduna pali loina case asigi matangna Manipur gi Chief Minister Sport Minister amadi Yas ki secretary da su sirol ama Thokre Nakalamaromda Aina Thinkraba Lalhaulup Kanglaipak Communist Party Military Council na social media da thadorak pasirolamada Athouba singi numit oina miyam ikai khumnariba numit asida khuman lampak top ground da ipai pusingbu khongoinabada senaba miyai khudimak lemna tharoi loina thauramadu mayai tangbal da phamkiba senior psychiatrist Dr. R.K. Lenin's All Manipur Football Association ki President Moirangthim Ratan Kumar amadi akhanaba mithung oikiba Film Forum Manipur gi Chairman Laimayum Surjakant yauna innocent aina lusingba musician sound amadi thauramasi bu mapungoina siliba khudimak numit mangani gi manungna sangjarakadabani haina phongdokli ado hausukoina di myam paus matanga solution jarage mas myam puna no update ngaminasi